ꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯤꯅ ꯍꯥꯏꯕ ꯅꯪ ꯀꯔꯝ ꯀꯥꯟꯗꯩ ꯍꯥꯡꯉꯤꯅ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯍꯥꯞꯄꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯍꯥꯞꯆꯕꯁꯤꯗꯤꯅꯦ ꯀꯩꯅꯣꯗꯒꯤ ꯍꯥꯞꯄꯅꯦꯕ ꯐꯦꯕꯋꯥꯔꯤꯗꯒꯤ ꯍꯥꯞꯄꯅꯦꯕ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 10 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏ ꯃꯥꯅꯦꯕꯀꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯕ꯭ꯂꯣꯛ ꯃꯆꯥ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯅꯦ ꯉꯥ ꯂꯧꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯁꯦ ꯔꯧꯁꯦ ꯉꯥ ꯑꯆꯧꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯔꯦꯕꯀꯣ ꯌꯥꯝ ꯇꯣꯏꯅꯕꯨꯗꯤ ꯆꯥꯗꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯑꯩ ꯉꯧꯊꯣꯛꯑꯒ ꯊꯝꯃꯒꯦꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅꯅꯦ ꯉꯧꯔꯔꯣꯏꯒꯦ ꯑꯩꯅ ꯇꯧꯔꯤꯅꯤ ꯈꯪꯗꯦ ꯉꯧꯔꯒꯅꯦ ꯍꯥꯎꯇꯦꯕ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯥꯂꯥ ꯇꯩꯁꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯥꯂꯥ ꯇꯩꯔꯦꯕꯀꯣ ꯃꯆꯨꯒ ꯀꯩꯅꯣꯒ ꯊꯨꯝꯒ ꯇꯩꯁꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯈꯔ ꯊꯣꯡꯉꯅꯤ ꯍꯌꯦꯡꯒꯤ ꯈꯔ ꯍꯥꯏꯗꯤ ꯈꯔꯅꯅꯦ ꯍꯌꯦꯡꯒꯤ ꯑꯣꯏꯔꯁꯨ ꯗꯦꯁꯥ ꯑꯣꯏꯁꯨꯅꯦ ꯉꯧꯊꯣꯛꯑꯒ ꯈꯔ ꯊꯝꯃꯦ ꯀꯩꯅꯣ ꯉꯧꯗꯕꯤꯗ ꯊꯝꯃꯒꯦ ꯃꯇꯨꯡ ꯈꯔ ꯊꯥꯗꯣꯛꯑꯅꯤ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯉꯥꯗꯒꯤ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯀꯣꯛꯇꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨ ꯈꯔ ꯃꯥꯁꯦ ꯈꯥꯏꯗꯣꯛꯑꯒꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯉꯧꯔꯗꯤ ꯑꯩ ꯃꯇꯝ ꯆꯪꯒꯅꯦꯕ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯈꯥꯏꯗꯣꯛꯏꯁꯦ ꯊꯝꯃꯒꯦꯅꯀꯣ ꯁꯤ ꯈꯛꯁꯤꯅ ꯊꯣꯡꯉꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯉꯥ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯣꯡꯉꯦ ꯀꯦꯖꯤ 2 ꯍꯦꯜꯂꯦ ꯀꯦꯖꯤ 2 ꯃꯈꯥꯏ 3ꯒꯤ ꯃꯌꯥꯕꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯣꯝꯗ ꯈꯥꯏꯗꯣꯛꯑꯦ ꯊꯝꯃꯦ ꯁꯤꯗ ꯀꯦꯖꯤ 1 ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯊꯣꯡꯉꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯉꯥ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯈꯔ ꯌꯥꯝꯅ ꯑꯗꯒꯤ ꯁꯤꯒꯁꯨ ꯊꯝꯃꯦ ꯁꯤꯁꯨ ꯆꯔꯥ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯆꯥꯅꯤꯗ ꯁꯤꯁꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯃꯅꯤ ꯉꯥꯁꯦ ꯑꯗꯨꯒ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯊꯝꯗꯣꯏꯅꯤ ꯃꯌꯥꯝ ꯃꯈꯨꯝ ꯆꯦꯠꯇ꯭ꯔꯗꯤꯅꯦ ꯉꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯉꯥꯗꯣ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯕꯤꯔꯣ ꯑꯗꯨꯒ ꯊꯝꯃꯣ ꯁꯨꯃꯥꯏꯅ ꯃꯩ ꯉꯥ ꯉꯧꯔꯦ ꯉꯥꯁꯦ ꯑꯍꯥꯟꯕꯒꯤꯗ ꯑꯣꯟꯊꯣꯛꯑꯒꯦ ꯆꯥꯅꯕꯤꯒꯤ ꯄꯣꯠ ꯆꯩꯁꯤꯅ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯀꯥꯂꯟꯗ꯭ꯔꯤ ꯃꯔꯨ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯜ ꯀꯣꯕꯤ ꯂꯩꯔꯦ ꯑꯣꯜ ꯀꯣꯕꯤꯁꯦ ꯀꯅꯥꯝ ꯆꯥꯔꯣꯏ ꯑꯩ ꯏꯊꯟꯇꯅꯤ ꯆꯥꯗꯣꯏꯕ ꯑꯗꯒꯤ ꯃꯨꯂꯥꯁꯦ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯑꯩꯗꯤ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯖꯥꯜꯂꯒ ꯊꯣꯡꯉꯤꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯀꯩꯅꯣ ꯃꯃꯤꯡꯁꯤꯅ ꯑꯗꯒꯤ ꯁꯤꯗꯅ ꯑꯂꯨꯗꯣ ꯂꯩꯔꯦ ꯇꯃꯥꯇꯔ ꯂꯩꯔꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯃꯝꯁꯤꯜꯂꯤꯅꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁꯤꯗ ꯂꯩꯔꯦ ꯌꯥꯅꯕ ꯄꯣꯠꯁꯦ ꯁꯤ ꯂꯩꯔꯦ ꯑꯂꯨ ꯇꯃꯥꯇꯔ ꯀꯥꯂꯟꯗ꯭ꯔꯤ ꯃꯔꯨ ꯑꯗꯒꯤ ꯐꯦꯕꯔꯦꯠ ꯑꯣꯜ ꯀꯣꯕꯤ ꯑꯗꯒꯤ ꯃꯨꯂꯥꯁꯦ ꯑꯩꯈꯣꯏ ꯆꯥꯅꯤ ꯑꯉꯥꯡ ꯆꯥꯗꯦ ꯑꯉꯥꯡꯗꯤ ꯑꯣꯜ ꯀꯣꯕꯤ ꯃꯨꯂꯥꯁꯦ ꯆꯥꯗꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯌꯥꯝꯁꯦ ꯉꯥꯒꯤ ꯑꯗꯨ ꯃꯌꯥꯝ ꯉꯥꯁꯦ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯉꯥꯗ ꯍꯥꯞꯆꯩꯀꯣ ꯑꯩꯗꯤ ꯑꯗꯒꯤ ꯑꯂꯨꯒ ꯀꯩꯅꯣꯒ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯂꯝꯃꯥꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦꯀꯣ ꯃꯌꯥꯝ ꯆꯥꯁꯤꯜꯂꯒ ꯑꯗꯨꯅ ꯃꯌꯥꯝ ꯉꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯉꯥ ꯉꯧꯕꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯟꯖꯥꯡꯁꯨ ꯑꯃꯨꯛ ꯉꯧꯔꯤ ꯂꯩꯔꯦ ꯉꯥꯒꯤ ꯃꯆꯟꯗꯣ ꯊꯨꯝ ꯊꯥꯛꯆꯜꯂꯒ ꯑꯩ ꯉꯧꯔꯦꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕ ꯊꯝꯃꯒꯦ ꯃꯩꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯂꯩꯈꯠꯂꯒ ꯊꯝꯃꯝꯃꯒꯦ ꯃꯌꯥꯝ ꯑꯩ ꯐꯗꯤꯒꯣꯝꯁꯦ ꯃꯟꯊꯣꯛꯑꯒ ꯊꯝꯃꯒꯦ ꯁꯨꯃꯥꯏꯅꯅꯦ ꯃꯟꯊꯣꯛꯑꯒ ꯊꯝꯃꯒ ꯔꯥꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩꯅ ꯊꯣꯡꯉꯝꯗꯥꯏꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯆꯥꯝꯃꯒ ꯊꯣꯡꯒꯦꯅ ꯍꯥꯞꯀꯦꯅꯅꯦ ꯍꯥꯞꯄꯝꯗꯥꯏꯗ ꯑꯗꯨꯗꯒꯤ ꯑꯩꯅꯅꯦ ꯐꯗꯤꯒꯣꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯈꯣꯡ ꯀꯔꯤ ꯀꯔꯥꯁꯦ ꯃꯟꯊꯣꯛꯑꯒ ꯊꯝꯃꯅꯦꯕꯀꯣ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯊꯕꯛ ꯐ꯭ꯔꯤ ꯑꯣꯏꯔꯤꯉꯩꯗꯅꯦꯕꯀꯣ ꯁꯤꯁꯦ ꯆꯥꯛ ꯊꯣꯡꯅ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯦꯝꯗꯠꯂꯒ ꯊꯝꯃꯦ ꯃꯌꯥꯝ ꯀꯩꯅꯣ ꯃꯈꯣꯡ ꯂꯧꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯝꯒꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ
Dale, pónselo. No power y cae. ¿Cómo? Ah. Itu main nah aja nih. The next day. ꯃꯌꯥꯝ ꯑꯩꯒꯤꯅꯦ ꯖꯦꯅꯝ ꯃꯔꯛꯁꯤꯗꯅꯦ ꯇꯃꯥꯇꯔ ꯄꯥꯝꯕꯤ ꯑꯅꯤ ꯑꯍꯨꯝꯒ ꯍꯧꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕꯒꯤꯅꯦ ꯑꯩꯅꯅꯦ ꯁꯤꯁꯦ ꯖꯦꯅꯝ ꯃꯔꯛꯇꯗꯤ ꯂꯩꯔꯗꯤ ꯐꯔꯣꯏꯑꯕ ꯑꯗꯨꯒꯤ ꯑꯩ ꯐꯨꯛꯇꯠꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯥꯒꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯒꯤ ꯁꯤꯗ ꯑꯂꯨꯁꯨ ꯍꯧꯋꯤꯕ ꯑꯂꯨꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯍꯧꯋꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯊꯥꯗꯣꯛꯀꯅꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝꯁꯦ ꯈꯔ ꯈꯔꯗꯤ ꯐꯖꯔꯛꯑꯦ ꯑꯗꯣ ꯑꯩ ꯆꯦꯟꯁꯤꯟ ꯃꯌꯥꯝ ꯍꯧꯔꯦ ꯐꯣꯏꯗꯠꯀꯦ ꯖꯦꯅꯝꯁꯦ ꯐꯖꯔꯛꯑꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯅꯥꯔꯩꯗꯁꯨꯒ ꯂꯩꯔꯦ ꯁꯅꯥꯔꯩꯁꯤꯗꯤ ꯑꯅꯤꯅ ꯍꯦꯛꯇꯣꯛꯄꯤꯈ꯭ꯔꯦ ꯒꯝꯂꯥꯗꯩꯁꯦ ꯑꯩꯒꯤ ꯏꯁꯤꯡ ꯆꯥꯏꯅꯕꯒꯤꯅꯤ ꯁꯤꯅ ꯁꯤꯁꯦ ꯖꯦꯟꯁꯤꯟ ꯌꯥꯝ ꯍꯧꯔꯦꯅ ꯐꯣꯏꯗꯠꯇ꯭ꯔꯦ ꯁꯤꯁꯤꯅꯅꯦ ꯑꯂꯨ ꯃꯀꯨ ꯑꯩꯈꯣꯏꯒꯤ ꯁꯕꯖꯤ ꯃꯀꯨ ꯑꯃ ꯀꯩꯅꯣ ꯇꯧꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯗꯔꯒ ꯊꯝꯃꯦꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯈꯣꯡꯗ ꯍꯥꯞꯄ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯗꯨꯒꯤ ꯁꯤꯗ ꯑꯩꯅꯅꯦ ꯏꯟꯖꯥꯡ ꯃꯀꯨ ꯈꯣꯛꯑꯒ ꯁꯤꯗ ꯂꯣꯏ ꯍꯥꯞꯆꯤꯜꯂ ꯊꯝꯃꯦ ꯁꯤꯁꯦ ꯏꯟꯖꯥꯡ ꯃꯀꯨꯁꯤꯅꯅꯦ ꯏꯟꯖꯥꯡ ꯂꯩꯕꯥꯛ ꯃꯔꯛꯇ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯞꯄ ꯌꯥꯝ ꯐꯩꯌꯦꯕ ꯁꯤꯁꯦ ꯑꯗꯨꯗꯨꯒꯤ ꯊꯥꯕ ꯂꯣꯏꯔꯨꯔꯦ ꯐꯤ ꯁꯨꯔꯤ ꯑꯗꯣ ꯐꯤꯁꯤꯗ ꯑꯩ ꯍꯧꯖꯤꯛꯅꯦ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒꯦ ꯏꯁꯤꯡ ꯑꯃꯃꯨꯛ ꯍꯥꯞꯄꯒ ꯐꯤꯗꯣ ꯁꯨꯕ ꯂꯣꯏꯔꯦꯕꯀꯣ ꯊꯥꯗꯣꯛꯅꯕꯒꯤ ꯏꯁꯤꯡ ꯍꯥꯞꯈꯤꯒꯦ ꯑꯉꯥꯡ ꯆꯠꯄ ꯂꯣꯏꯈ꯭ꯔꯦ ꯑꯩꯁꯦ ꯁꯤꯗ ꯐꯤ ꯏꯁꯤꯡ ꯍꯥꯞꯄꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯋꯥꯏ ꯁꯤꯠꯄꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯑꯃꯨꯛ ꯐꯝ ꯅꯨꯡꯁꯤꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯐꯝ ꯆꯥꯏꯔꯤ ꯁꯤꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯂꯣꯏꯁꯤꯜ ꯂꯣꯏꯔꯦ ꯐꯃꯨꯡꯁꯦ ꯑꯗꯣ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯑꯃꯨꯛ ꯇꯧꯔꯨꯔꯒꯦ ꯐꯃꯨꯡꯁꯦ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯁꯤꯁꯤꯃꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯏꯪꯊꯝꯊꯥꯅꯦꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯁꯨ ꯂꯣꯏ ꯁꯤꯜꯂꯦꯕꯀꯣ ꯒꯔꯝ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯣꯏꯅ ꯂꯣꯏ ꯊꯥꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯇꯟꯒꯤꯁꯤꯡꯗꯣ ꯂꯣꯏ ꯊꯝꯈꯔꯦ ꯑꯗꯣ ꯏꯪꯊꯝꯊꯥꯁꯦ ꯐꯃꯨꯡꯁꯦ ꯈꯔ ꯆꯥꯏꯒꯟꯕꯅꯤ ꯀꯩꯅꯣ ꯇꯧꯅ ꯀꯝꯊꯥꯋꯣ ꯀꯩꯋꯣ ꯌꯥꯝꯕꯅꯤꯅꯅꯦ ꯑꯗꯣ ꯁꯣꯟꯒꯤ ꯀꯩꯅꯣ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯁꯤ ꯌꯦꯡꯉꯁꯤ ꯁꯣꯟꯒꯤꯁꯤꯗꯤꯀꯣ ꯑꯩ ꯍꯥꯟꯅ ꯁꯣꯐꯥꯁꯦ ꯁꯤꯠ ꯇꯧꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯁꯣꯐꯥꯁꯦ ꯍꯦꯛꯇ ꯆꯥꯏꯊꯣꯛꯏ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯒꯤꯅꯤ ꯁꯤꯒꯤ ꯐꯃꯨꯡꯁꯦ ꯑꯃꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯀꯥꯡꯈꯟꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯂꯣꯏꯔꯦ ꯁꯣꯐꯥ ꯀꯩꯀꯥ ꯂꯣꯏ ꯂꯣꯏꯔꯦ ꯂꯣꯏꯁꯤꯟꯕ ꯐꯅꯦꯛꯁꯤꯅꯅꯦ ꯀꯨꯏꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯃꯛꯏꯁꯦ ꯇꯥꯏꯒꯦꯅ ꯇꯧꯔꯒꯅꯦ ꯇꯥꯏꯕ ꯉꯝꯗꯅ ꯂꯩꯔꯦ ꯅꯨꯡꯗꯥꯡ ꯁꯦꯠꯂꯛꯀꯦꯅꯅꯦ ꯎꯟꯒꯤ ꯐꯅꯦꯛꯅꯦ ꯃꯣꯏꯔꯥꯡ ꯀꯥꯕꯤꯅꯦꯕꯀꯣ ꯇꯥꯏꯒꯦꯅ ꯇꯧꯔꯒꯅ ꯑꯗꯨꯝ ꯂꯥꯏꯞ ꯊꯥꯕ ꯈꯣꯠꯄ ꯂꯥꯏꯞ ꯌꯥꯎꯕꯁꯤꯗ ꯑꯃꯠꯇ ꯇꯥꯏꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗ ꯑꯗꯨ ꯂꯩꯔꯦ ꯐꯃꯨꯡꯁꯨ ꯂꯣꯏ ꯂꯣꯏꯁꯤꯜ ꯂꯣꯏꯔꯦ ꯁꯤꯒꯤꯁꯨ
ꯁꯤꯁꯨ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯣꯏ ꯅꯩꯗꯣꯔꯕꯅꯦꯕꯀꯣ ꯇꯤꯚꯤ ꯌꯦꯡꯕꯒꯤ ꯐꯝꯕꯗ ꯑꯗꯨꯅꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯀꯥꯡꯈꯟ ꯈꯨꯀꯟꯁꯦ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯐꯤ ꯁꯨꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯧꯔꯨꯔꯒꯦ ꯃꯌꯥꯝ ꯆꯠꯃꯤꯟꯅꯁꯤ ꯐꯤ ꯐꯧꯕꯁꯦ ꯐꯤ ꯐꯧꯕ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯐꯤ ꯐꯧꯕ ꯂꯣꯏꯔꯦ ꯁꯤꯒꯁꯨ ꯂꯩꯔꯦ ꯈꯔ ꯁꯤ ꯈꯜꯂꯦ ꯌꯨꯝꯗ ꯎꯁꯣꯏ ꯏꯔꯣꯟꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯁꯤ ꯎꯁꯣꯏꯁꯤꯃ ꯏꯔꯣꯜꯂꯒꯦ ꯁꯤ ꯃꯣꯇꯣꯔ ꯀꯩꯅꯣꯁꯤꯒ ꯃꯣꯇꯣꯔ ꯇꯪꯈꯥꯏꯁꯤꯒ ꯏꯔꯣꯟꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯇꯣꯉꯥꯟꯒ ꯀꯩꯀꯥ ꯍꯥꯞꯊꯔꯛꯑꯒꯦ ꯁꯦ ꯊꯨꯝ ꯍꯥꯞꯄꯒꯦ ꯅꯪ ꯈꯤꯇꯪ ꯂꯩꯊꯣꯛꯀꯅꯣ ꯅꯪꯗ ꯍꯜꯂꯣ ꯂꯣꯌꯥ ꯅꯪ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯏꯃꯥ ꯑꯩ ꯅꯨꯡꯁꯨꯛ ꯄꯨꯔꯛꯀꯦ ꯇꯧꯔꯤꯅꯤꯅꯦ ꯅꯨꯡꯁꯨꯛ ꯑꯗꯨꯒ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯍꯜꯂꯛꯏꯁꯦ ꯅꯨꯡꯁꯨꯛ ꯈꯔ ꯍꯥꯞꯄꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯩꯅꯣ ꯑꯩ ꯌꯥꯝ ꯆꯥꯅ ꯉꯁꯤ ꯌꯨ ꯊꯛꯂꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤꯅꯣ ꯌꯨ ꯊꯛꯄ ꯅꯨꯡꯉꯥꯏꯅꯕ꯭ꯔꯣ ꯑꯩ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩꯗꯤ ꯌꯨ ꯊꯛꯅꯤꯡꯉꯤ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯤ ꯇꯣꯛꯀꯅꯤ ꯅꯪ ꯊꯣꯛꯀꯅꯤ ꯆꯠꯂꯣ ꯑꯩ ꯃꯥꯡꯒꯣꯟꯗ ꯀꯨꯏꯅ ꯂꯦꯞꯄ ꯆꯠꯂꯣ ꯁꯤꯒ ꯂꯩꯔꯦ ꯁꯤꯗ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯆꯤꯗ ꯍꯥꯞꯆꯤꯜꯂꯦ ꯎꯁꯣꯏ ꯏꯔꯣꯟꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯃꯦꯠꯄꯗꯣ ꯑꯗꯩꯗꯤ ꯉꯥ ꯑꯈꯥꯕ ꯉꯧꯕꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯃꯝꯃꯤꯁꯤꯕꯣ ꯃꯣꯕꯥꯏꯜꯁꯦ ꯁꯤꯒ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯊꯔꯒꯦ ꯌꯥꯝ ꯆꯥꯎꯔꯒꯦ ꯀꯣꯕꯤ ꯌꯥꯝ ꯆꯥꯔꯤ ꯆꯨꯝꯃꯤ ꯍꯥꯎꯋꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯑꯌꯨꯛꯇꯒꯤ ꯅꯝꯖꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯕꯥꯔꯣꯁꯤꯗ ꯃꯌꯥꯝ ꯂꯣꯏꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯣꯟ ꯐꯦꯡꯕꯒꯤ ꯑꯃꯨꯛ ꯇꯧꯔꯅꯤ ꯀꯣꯟ ꯐꯦꯡꯉꯅꯤ ꯍꯧꯖꯤꯛ ꯑꯗ ꯀꯣꯟ ꯐꯦꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯀ꯭ꯋꯥꯒ ꯀꯩꯀꯥ ꯃꯇꯨꯝ ꯑꯃꯃꯝ ꯆꯥꯔꯒ ꯑꯗꯒꯤ ꯑꯅꯨꯒꯤ ꯂꯥꯏꯞ ꯌꯥꯎꯒꯦ ꯑꯅꯨꯁꯨ ꯂꯥꯏꯞ ꯍꯧꯈ꯭ꯔꯦ ꯀꯣꯛꯀ ꯆꯥꯛꯑꯦꯗ ꯂꯥꯏꯞ ꯊꯥꯕ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯌꯥꯎꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯌꯦꯡꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯐꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯅꯦ ꯌꯨꯇꯨꯞ ꯄꯥꯏꯔꯛꯄꯒꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯀꯩꯁꯨꯝ ꯈꯪꯗꯕꯤꯗ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯄꯥꯏꯔꯨꯕꯗꯨꯗꯅꯅꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯋꯥꯆ ꯇꯥꯏꯝꯁꯨ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯆ ꯇꯥꯏꯝ ꯀꯥꯏ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯛꯏꯁꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯋꯥꯆ ꯇꯥꯏꯝ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟ ꯐꯖꯔ ꯈꯣꯠꯂꯒ ꯂꯥꯛꯄꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕ ꯑꯗꯒꯤ ꯈꯪꯗꯕꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯊꯥꯡꯒꯠꯄꯁꯦ ꯑꯩ ꯏꯁꯥꯒꯤ ꯅꯠꯇꯦꯕ ꯃꯤꯒꯤ ꯀꯣꯃꯦꯗꯤ ꯀꯟꯇꯦꯟ ꯑꯃ ꯊꯥꯡꯒꯠꯂꯨꯔꯦ ꯑꯗꯨꯒꯤ ꯀꯣꯃꯦꯗꯤ ꯀꯟꯇꯦꯟꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯥꯡꯒꯠꯈꯤꯕꯅꯣꯁꯨ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯗꯨꯒꯤ ꯃꯁꯤꯡꯁꯦ ꯄꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯨ ꯑꯗꯨꯒꯤ ꯀꯟꯇꯦꯟꯗꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏꯌꯦꯅ ꯑꯩꯅꯅꯦ ꯀꯛꯊꯠꯈ꯭ꯔꯦꯕ ꯗꯤꯂꯤꯠ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯁꯥꯎꯟꯗꯣ ꯂꯧꯊꯣꯛꯑꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯁꯦ ꯑꯩꯁꯨ ꯈꯪꯗꯦꯕ ꯈꯪꯗꯕꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯤꯅ ꯍꯥꯏꯕ ꯅꯪ ꯀꯔꯝ ꯀꯥꯟꯗꯩ ꯍꯥꯡꯉꯦꯅ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯍꯥꯞꯄꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯍꯥꯞꯆꯕꯁꯤꯗꯤꯅꯦ ꯀꯩꯅꯣꯗꯒꯤ ꯍꯥꯞꯄꯅꯦꯕ ꯐꯦꯕꯋꯥꯔꯤꯗꯒꯤ ꯍꯥꯞꯄꯅꯦꯕ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 10 ꯑꯗꯨꯋꯥꯏꯗꯨꯗꯒꯤ ꯑꯣꯏ ꯃꯥꯅꯦꯕꯀꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯍꯥꯞꯆꯕꯗꯨꯅ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 14ꯔ 15ꯔ ꯑꯗꯨꯗꯩ ꯍꯥꯞꯄꯤ ꯑꯗꯨꯏꯗꯣ ꯄꯥꯔꯒ ꯂꯩꯗꯣꯔ ꯃꯥꯜꯂꯦ ꯑꯩꯅꯁꯨ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯑꯍꯥꯟꯕꯒꯤ ꯀꯟꯇꯦꯟꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯈꯤꯕꯅꯣ ꯑꯩ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯀꯟꯇꯦꯟꯗꯣ ꯀꯛꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩꯒꯤꯁꯦ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯔꯥꯡꯁꯦ
watch time satina yamna kakhrebo kamai tawna kaino karigino kadawbaino su karim khangdabida kakkhre nongalako dumai kakna lerambadagi yam nungaitrebu waisu wakanse nungaitre dagi aikoina khallina YouTube se hangaga dum thamdoini kesu kaino tawroi matomta subscribe se laktoini khotoina khalleba Facebook ta dai Insta daga dumaina lakpado dumaina laktoini na khoje khalle dai kona da mina hainare noi dumaina leidadi anoi kaino subscribe su kesum karoi kholoi na hairakpadagi khoise ahanba live se migi live se aina kaino ahanba live se kanadagi na yawbado monjita dagi yawreba monjita dagi yawba hore adagi monjita dagi yawdagi khange live ta sumai tawbore na live ta kaida kamai tawna gift tawba khotpa khoi kaim khangdeba kona da madai second na roji da yaure adagi bari momi se gi da mo yaure mathang tum yaure adagi sana thoibi angom de ka khoi su jum yaure hairi e bo har kara adai haira ko de subscribe su jum ka jare e adai matung da mo watch time je kamai ka ge khoi su khang de ba mi bu mang hang re watch time kya su re ko le adai khoi na khali na 1k matung da watch time je lak toi ni kai na khoi su khalle ba khang da bani na adai na go ai di 1k jodri na watch time leite en hai ba ai khang da bani watch time je kai da yi ni su khang de de mana ba Priyagi blog ta changbada haire Priyagi live ta changbada Priya blog ki live ta changbada haire ba kano watch time se YT studio hangaga dagi du dai khang mani khot pani na dagi dum changa so khoi jeng ba heite ba ko do kona da miyam live thai na khoi dum thana re dagi tha amuk tha khaga dagi heite na ma tok thoe dagi dum tha da badana watch time se amuk ka dre bo ji sahi hela bo ne watch time se amuk leitre bo watch time se da chu yamna lik pa sida mo du jamna minung se yaudana ka that pi re amka ado yam chathina nungaite hangba dagi mayam YouTube hangadi wari wakhong khangaga dagi aina tawdoi se karino aduno danu khangaga yawbi ta hangbiu khangdaba leiragadi ado hojipudi loi khangnarabani akoi na hangba matamdadi kesu khangdeba duna video se tham thangakraga thani hum matung daga dum thangale dagi aduna kan akoi se yamna sondhagre akoi gi watch time jam leidreba sahi phar so ngamoidaba male watch time se sahi phar ngamdragadi watch time se dum kai hai ba ko do ka akhraga di kamai to doino musu chintani adoni mayam do hojipudi loi khangnara bani hangi hingya yamana khangnaraga hangba ngai na re aduna hojik nauna pairako mayam kanna honaro mayam hai aduna aina haijari sini nauringe degi adum honaro koi kano ipa arjina jo hai ki ise watch time hana talu subscribe tan gano koi adu bog da khangde ba aduna koi subscribe na haida hana lawre ba degi mana di haije ba arjina di haije ba arje mai tai lona di haije ise kano to watch time hana talu subscribe akona lawra su yai na hai ga koina khale subscribe ku lawra di watch time se lai na phangani ga na khale adu ka chung oiramdre kamai to din hongde hoji akoi live tha da so wa bana si dore oima khangdre mayang ka kangchale ai gidra de kainom to re ba ko dana kamai to doina khangde watch time su kakhibudo hapudi hapira so mana hapai duga kakhri duga di am chana dra banina yam sathina nungaitre wakhanse ado hapakane di thajadre ma lowre mai lobun thopa lowgi banina hapakane di thajadre watch time jo aduna mayam puruma gyan danasi haidi hangadi chat tauna watch time hana lahoro arje blog na so haibadu summi watch time hana low adugi matungda subscribe low haibadu yamna chumamme aduni akoi hojik yam sathina live thabada ware aduna mayam puruma ka support tobiu watch time se damu phan biu watch time se lising ahum da so taw ba yai hai banina ado lising ahum da bo yodri aigidi yodri yam wali aigidi aduna aina na video se mayam marakta sune mayam copyright jai haina ka that thokre ko delete mari thokre ba duna so aigi kano se yamna ai watch time se down oile ko duna mayam koi mayam punamak ta support tobiu YouTube hangba mi punamak ta support tobiu mayam punamak se biduna ado mayam le support natradi koisu dum mathang ka ba ngamjagada ba mandi aduna mayam punamak support tobiu mayam punamak phimde bim chamete no han haijari aduni mayam si yoina di matang sida wahai khase haijaraga loisanjarage aduni live kamai yawi live kamai thai su khangamde ado live ta ngasi tharaga haiti aina tokthoga dum tha umai matung dum tha ba horakpani na ne aina live tha ba horakpase aina watch time jengba hele edu matam to da live tha ba da ai watch time se 56 tagi tha ba horakpani watch time
ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗꯁꯨ ꯑꯩ ꯀꯥꯕ ꯉꯝꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ 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 ꯃꯌꯥꯝ ꯑꯗꯣ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯆꯍꯤꯁꯦ ꯐꯥꯗ꯭ꯔꯤꯉꯩꯗ ꯋꯥꯁ ꯇꯥꯏꯝꯁꯦ ꯃꯄꯨꯡ ꯐꯥꯍꯧꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯛꯈ꯭ꯔꯅꯤ ꯍꯥꯏꯅꯅꯦ ꯍꯣꯠꯅꯕꯗꯅꯦ ꯂꯥꯏꯚ ꯊꯥꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯝ ꯆꯥꯕꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯐꯝꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯃꯌꯥꯝꯒꯤꯁꯦ ꯑꯩ ꯂꯥꯏꯛ ꯄꯤꯔꯝꯃꯒ ꯀꯃꯦꯟ ꯑꯃ ꯑꯅꯤ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯑꯩ ꯊꯥꯖꯤꯜꯂꯒ ꯐꯨꯜ ꯋꯥꯁ ꯇꯧꯖꯩ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯃꯇꯝ ꯆꯥꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯇꯦ ꯍꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯐꯝꯗ ꯆꯃꯤꯠꯇꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯥꯅ ꯌꯦꯡꯉꯛꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯥꯛꯇꯦ ꯂꯥꯏꯚꯇ ꯂꯥꯛꯇꯦ ꯈꯣꯠꯇꯦꯅ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗꯅꯦ ꯋꯥꯆ ꯇꯥꯏꯝꯁꯦ ꯄꯨꯔꯥ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅꯅꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯑꯃꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝꯒꯤꯗ ꯄꯨꯝꯅꯃꯛꯇ ꯌꯥꯎꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯃꯇꯝ ꯆꯥꯕꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕ ꯚꯤꯗꯤꯑꯣ ꯊꯥꯕꯗ ꯍꯥꯞꯄꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯁꯤꯁꯨ ꯑꯩꯈꯣꯏ ꯀꯥꯎꯖꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅꯤ ꯑꯗꯨ ꯃꯊꯪ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯖꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯆꯥ ꯃꯩꯇꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯨꯋꯔꯁ ꯂꯥꯛꯂꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯅꯝꯖꯟꯕꯤꯌꯨ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯖꯟꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯥꯡꯒꯠꯆꯔꯛꯄꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯐꯝꯗ ꯕꯤꯟꯆꯥ ꯃꯩꯇꯩꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯀꯟꯇꯦꯟ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯇꯧꯕ ꯉꯝꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯎꯠꯄ ꯉꯝꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ